Health amadi DIPR Minister Dr. Sapam Ranjana All Manipur Working Journalists Union Amzuna Sinba Tarahumdo Shuba Annual Journalist Sports Meet Lisingani Kunhumdoi ngasidagi hawdokrai. Amasung National People's Party ki Chief Conrad K. Sangma anirak shibo oina Meghalaya ki Chief Minister oina office paiba amadi aron bangakpagi wasak lokrai. Mayam Bakurum Zare Dom Ingbribus Impact News ni ay Elizabeth na House Pungza si Fabugi Maruba Pausing Miyam de Pizari. Health amadi DIPR Minister Dr. Sapam Ranjana All Manipur Working Journalists Union Amzuna Sinba Tarahumdo Shuba Annual Journalist Sports Meet Lisingani Kunhumdoi ngasidagi hawdokrai. Sport Meet asi Minister Dr. Sapam Ranjana Luchingduna Senglava Kangla Laifam Lendagi Paumi Singaloina na Maira Lauduna hawdokhi. Numit mangani chupna chathagadaba sports meet asada paumi singna tuan ba event singda athoi hen tanagadawri. Sports meet adubu hawdopagi thoramadada Dr. Sapam Ranjan Singna hai amzuna siliba sports meet asi mathau chilaba paumi singbu chahi amagi manungda numit kharani dang orabasu sor hondok handuna magi haizaba sporting talent sing adu uthok hanba amaga punsin naduna wakhalon kaya fongdok nanabagi khudong chaba piba afaba platform amani. Loinana yausang kumay asi yamna santi waina section na pangthok minasi pam daba lambigi accident thoktana ba yariba makai nisa charga gari thobiga nu haina so Manipur gi miyam da appeal tawki. All Manipur Working Journalists Union gi President Wangkhemcha Siamjain hai masamo faba khunai ma ohenba haiba wakhalon asida paumi singi sports meet asi pangthokpani. Paumi singi marakta su sana khona bada haithoi singthoiba leiriba sing sports meet asida uthokpagi tanja piri haiki. Journalist sports meet say as I am the nuai na fe am the sacred about with sanctity koi maira do ga koi nasi base structure laga koi ma chupatre and I am na sigi surumba that Manipur se apne me am na sports and Manipur is am na interrelated moilo ile but journalist ki side jo sigi no sida apne ki tabak chingra ba 24/7 for the last adum chahi ki no tawle ko sigi marak sida as a breathing space ama le ga ha Ngasi yausang hawa numita sana khona bagi thoram haudokna bagi damal Kangla Laifam Lenda Maikai Kyadagi Maira Loba Lakna Krai Imphal gi tuan ba mafam singda leiba leikai gi club singna senduna pangthokadaba sana khona bagi thoram gi damal Maira Loba Lakpa duda nupa nupi hal angang khakdana saruk yakhi. Maira Loba Lakpa miyambo traffic police ki kangbuna ningthina control tongna bohona ki adumak pulambi da gari chinbagi changdi adumak wangki. Manipur yauna malem pumbagi oina honglakliba environment ki saktamasi kanbada kharamakhay mateng pangnabagi pandamda laikhidraba milal gi luching purel ching subam agabagi leiron chankhiba mafam wakha leimachingda ujara kaya paksana thagrai ujara singthabagi thabado wakhalon manaba apunba wama kangleipak amadi maitai iron iyek loina salon apunba lup milal kangleipak anina puna khuzamnaduna pangthokibani wama gi luching purel morangthem nawkhomba amasung milal gi luching purel Khaidem Ingocha Anina Luchingduna Chathakiba Ujara Thabagi Thoramadada Wama Amasung Milal gi thomi kaya susar yakhi Nakalamaromda yausang kumay asina lakpaga iroinana yausangi mingda nupi macha singna lambida thoktuna thauri thatpa miyamdagi paisa niba nupa macha singna mayai kaba chinjak sasan thakchin bagi thawong sing amasung maram chadana ka hena chading tawbagi thawong sing chathadana ba apil su wama amasung milal gi maikaidigi tawrakli Manipur Financial Development Investment gi scam da chenabani haibi Moirangthem Sarmila Kobi nupiama lona thingkhraba lalholop KCP gi Home Affairs Department da changjarakle haina lalholop asigi Polit Bureau Standing Committee na thadorpa cherol amada fongdorakli cherol asina makhatana nupi asina changzaraktuna wafam fongdorakpadagi MD Nurul Haki amadi mahaki loinabi khongopam Zege Sorina chalaiba Ponzi scheme asigi matangda maruiba wafam kaya khangbangamlei
MFDI da invest over investor ki sanfam sing hanjin hanbagi matang dadi haiba ngamde adubu scheme asida chenaba sing akanba mawong da yengsin gani hairakli. Matang swasta da break malungje ge break matung da NPP ki Chief Conrad ke sangma ngasi Meghalaya State ki Chief Minister oina wasak lokhiba ki pau amadi Manipur amasong maling bitawan tuan pa ipau sing puduna lakchagi Impact News pu mitiyeng tatunabi. Nungai Bapau Jailed, Yakshan Kumaiga Mari Lenina, Max an exciting Holly gift Kaya Pijani. Rupees 3999 report Lebi Matanda, Supatagi, Rupees 249 Katamak TV exciting gift Kaya from Bigani. Amadi, Rupees 6999 report Lebi Matanda, Rupees 5499 P the smartwatch, Ama, Rupees 599 TV from Bigani. Nashimak, Ekoi the Sorums in the election Biakina, Kudum Chavas in the sea, Lobi Ho. Max, when togetherness is in you, Max is in you. Free admission. Kindergarten Montessori School, a co-educational senior secondary English medium school, is the best childcare school in Manipur. School is provided free admission for preparatory, nursery, KG. School is awarded Excellence in School Education CBSE 2019, Best Public School with Academic School 2020. Salient feature of the school, eco-friendly school campus, highly qualified trained teachers, 24 hours CCTV surveillance, audiovisual learning, Wi-Fi school campus, co-curricular and extra-co-curricular activities, well-furnished school infrastructure, robotic labs, bus and van service available. Kindergarten Montessori School, Sagolbantakiel Kolomleikai, Imphal West. Presto Personalized Wonders, Imphal da nauna hangdok jere, haidiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani. Ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Thong, Imphal. Contact number 0385-244-9025 natraga 98621-00456. Mayambo mukha na taram nongchari bulletin asigi makha taba pau miyam da pizari. Conrad ke sangmabu Meghalaya State ki Chief Minister ngasi Prime Minister Narendra Modi, Home Minister Amit Shah madi BJP ki President JP Nadha gi mamangda office paiba madi aron bangak pagi wasak lokrai wasak lobagi thaba du Shillong da pangthokpa thoram amada Meghalaya Governor Chagu Chauhana pangthoki term asina BJP UDP PDF HSPDP amasung independent sing na sogatpa NPP na luchingduna laingak semba anirak shiba term oiri thoramadu da Preston Tinsong amade Snowwalang Dhar Busu State asigi Deputy Chief Minister oina wasak lokhi amarom da Nationalist Democratic Progressive Party NDPP luchingba nephew Riobo Nagaland gi Chief Minister oina wasak office paiba madi aron bangak pagi wasak lobagi thoram hausik pangthokli thoram asida Prime Minister Narendra Modi amade BJP ki luchingba kaya saruk yari. Maitei lining hingatna ba khonabada chabu thodang loramba luchingba Nauria Fulo haina miyamna khangnaba Fundrei Fulo na haudoklamba lamta thagi thangyamba thoram pangthokrai Marifutara Humdorak Shuba Lamta Thangyam Bagi Thoram Asi Ahan Tara Nithoi Apokpa Marub Hauna Sang Haila Kandi Asamgi Masaloi Sangama Oriba Loidang Kuno Maning Daleba Kundrakpam Sushilagi Sangai da Pangthokibani Thoramadu da Sarukyakiba Ahan Tara Nithoi Apokpa Marubki Hanagi Vice President Laishram Nongyaina Puya Maitha Kraba Matungda Maitei Liningi Kangkhul Singh Amuk Hanna Hingatna Bahonabada Luchingba Fundrei Fulona Loki Bathodang Ngasigi Mirolna Kaufam Thokte Lamta Thagi Thabumasi Maitei Furupki Aruba Thavum Oibana Thabumasina Lakpada Khudingi Luchingba Sigi Lamjing Lamtak Makhada Chatharamba Lamta Thangyam Bagi Thoram Ngasisu Makhatana Chathaduna Lakli Haiki Thawai Pam the Punamokse, Horok Pamoiva, had the Malim Lesasi, Mayu in the Sakal, the Aying Bama, Oiraga, Thawai Pan, Punamaki, Horok Pamoy, Benimisigo, Akoina Moina Lamta, Yam Sambada, Tangjam Dagi, Lamta Tarki. So my labor Thorum say, Malim Pumbaga, okay, Horok Pam Kangraba Amagamugan, Sinedaba Amam, Tazanadaba, Mayam Punamoxi, Ko, no way the Mukta.
ꯑꯩꯈꯣꯏ ꯍꯧꯔꯛꯐꯝꯒꯤ ꯈꯪꯕ ꯅꯨꯃꯤꯠꯅ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯇꯥꯏ ꯊꯥꯕꯝ ꯄꯥꯡꯊꯣꯛꯆꯕꯅꯤ Manipur Gita Mandal na sanduna ngasi Gaura Purnima gi thoram pangthokrai Pauna Bazar da leiba mandal asigi bhavan da pangthokiba thoram adu da saruk yakiba mandal gi adakshya amadi Gita Premi Singh na Sri Krishna Chaitanya Mahaprabhu gi mafam da irat thawni zakhi loinana leiba ki chawkhanaba amadi ingtapa puraknaba su thawni ki ngasi akhona pangthok charibasi Gaur Purnima palan kawi di Gita Mandal si matang kuina akhoi corona na maram oidana matang sangna su balang marta lepu ba kaya yawrni adu ngasi di asigum laba nungsi kharaba numi ase masida Gaur Chandra Mahaprabhu na thambiram laba harinam kirtan tawwa haiba akhoi Gaurya sampradaya gi guru oiribe bira Sri Krishna Chaitanya Prabhu gu ningsing jadra ma gi thoram masida irat thoram tawjabani Shanti Pathana singba Mahamritanjan singba mantra sing asi pangtok chana leiba ki shanti oina ba punam ki chakhatpa sarvesa mangalam oina ba ki damta kuna masi thabase Gita Mandal na pangtok charibani maram paradagi mathang mathang chana puni habise myang famda thamjari Singzamai Wangba Pevia Pandit Laikai da leiba Performing Arts ki Center ama oriba Tapasya gi kunithoi shiba Foundation de gi thoram ngasi pangthokrai JN Manipur Dance Academy gi mipunsang da pangthok pa thoram adu da Academy asigi Director P Bilas State Kala Academy Awardee S Noyon Sakhi amadi Ranganiketan Ajit Das na chingba Marui Bamio Kiana Sarkiaki, Taramadada, National Awardee Singbu Okpagalunana, Ek Gopi, Ek Shyam, Haiba Play Amasutki. Ngasidagi Horiba Machugi Kumhai Yausang na Lakpada Collision Against Drugs and Alcohol Kadagi Cherol Amana, Miam the Yafa Pausal Pirakli, Loinana Kumayasana Lakpada Lamda Masada Ing Tapa, Nushinaba, Chakot Papurakpa, or Resanu Harakli. Houses Athariba I Lake Lessing and Ikonito Kunumdogi Arang Sanakiba Lake Matsa Trau Mai Pakray Mumbai gi Co-Operas Ground the Sanakiba Matsaduda Trau na Kenkrebu Panjal Mari Anida Maithiba Pikibani Kenkrebu Maithiba Pikiba Trau gi Panjal Ado Fernanden Ho Amasung Bonthanglun Samte Matski Tara Humdoi Amasung Humfutra Mapan Suba Meneta Panjal Amamam Aduga Bowring Dau Borona Matski Humfutaruk Amadi Humfutra Humdoi Shiva Mineta Panjal Ani Chankibane, Legasigi table the Trauna point Kuntra Manga Fangduna Housic Mari Shiba position the lady. Aroibada bulletin Asigi headlines Samukhana Miam the Tamzari. Hell Amadi DIPR Minister Dr. Sapam Ranjana, All Manipur Working Journalists Union Amzuna Sinba, Tarahum the Shiba Annual Journalist Sports Meet Listening Kunumdoi Nasidagi Hongdokre. Amasung National People's Party ki Chief Conrad K. Sangma Anirak Shiboina, Meghalaya ki Chief Minister Oina Office 5 amadi Aron Bangak pagwasak lokray. Matang swaisada bulletin na solution jare Manipur maso malem gi tuan ba mafam sing da thokliba ipaw sing da impact news pumitieng tatan review.